Pibarelna. Kanana honabiuge. Nangi nasagi dudum tawjo yadro. Yam hausano ko yam bungnang. Mina na hande suwana seba tawbirise. Mana thadaba tawzano. Machalgi matawduda Pibarelna laknare. Nang na kayam phazana seba tawbiradana ha. Hujipo phatadana layrisini. Adum khangusida yam phazana tawi tawde haidu. Ho phatreduna ne aribo oibai lainado cure oiba ngamdriba. Immune system solakpagine haloirakli taglin. Yam akhangai sareda angangna. Ho sigumba se khangge haidana doctor tamlaga doctor oiriba. Tanjaduda leima jakhumda changle. Hai, karino na khoini na urau tharauri-duna. Imase, akhoi amungna na handai seba tawrise singthana bidriba. Ai adumbaga amta tawzadeko. Yambungna haridode hawjiktaga lanjadabaga saradana. Yare na khoini se angang machaga chap mani. Thoiba nangsuni lira sung kainom tawre. Mamagi wahaiduda chanudu kalakpili haigum maraidu tingthoklaga chatkre. Pibareldi machanbu yenglaga nokhauri laimana machada onsinduna haire. Phanayam sulirabani wakhal khajik tabadi yarabani ko nang. Aikhoi ma siso ingonda onsiladawni. Masi hairaga changkre mama ibemado machinda sonduna leihauri. Masidi muthokpa nupani ne. Somdariado phone do misak amaga wari sanaduna leiri. Ibanigi marise kanagumba amana hairamgadaba male. Magi nakong soidana yoramlani. Adunabo manaibu hanagi matawgum loinaba yadrabani. Ayam chingnai. Phone adudagi kari hairaklabano khangde asumna mu haire. Hoi, ay hanagi matawgum mari thamnaba hotnaraga yenglagi. Adudi nangsu phazana pothajaro ko. Koldo kakraba matung Riyado wakhal muna khali. Hiramsida aidi lande. Punsi lambi chatpada thengnarakpasingdo aina mayoknaba khakni. Aigi nungsiba sisu phangnaba honagan. Somdana Pratima. Hai, nangbu karai chalurino. Yasnagi poche khare pirubani. Nang maga loinaranu haibase yararoidra. Aiga maga nungsinabada kaidawragi ma. Magi mama mapaduga ngaishen oiba pamdeni bungo. Mama mapado yumsida leidawbudi natedana. Yasna duni yumda leiminadoise. Masida kyamuk yam kairage. Pratima so Yasna hoigi imungi wari pumba khangbadagi nungsibagi chang hantharaklabani. Moiga samnaba sukpam pamdrabani. Mukhigi mawong mataw phazana khangle pamde moiga loinaba. Nangida chongnane magi manak changlaknaba hairaklavani. Hanagi thabakto makha tawnanaba. Ai sida thaba ama yengla lerani. Madu yaba nattene. Nang imana haiba siyaw. Imabu wayam nganghanganu ko. Paridu hoi mai amata hairamda sauna changkre. Pratima do machinda sauri solahuri. Masibu kamai ngangnadoino. Mayam thuna mayambagi manak thajindaba yaroidawri. Upaya ama tawragane mabu nupidudagi lapthokhanda yararo. Pibareldu masa khara kalladuna office karakle. Medhana hakchang khara nungairabo sir. Khara nungair. Sir laktabaira kaino office kase office mandabai tapta taw. Ay lagtrasu noy sir malem ning silidudi. Khangde da sir maleng anbadagi sir ne hena lumna lawbagira iwadwat padawna taw. Sir na office laktaba kanse. Gari manungda wari sana lakpana office yaukibasu khanghaudre. Manung changlakpada Danielga malenganbaga wari sana duna leirami. Pibareldu perprop changlaklaga Danielda yenglaga haire. Kainumino, ko hero sina office taga leiramni sina. Kaino, akosu thabak tawba horadawni kaino. Nangnabu kay thabakta chanadaba. Yam haizalakanuda, yambong, hengwai na nairapado yung. Malenganbana. Oi, nang di kore leitro.
ꯁꯤ ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦꯀꯣ. ꯑꯣ, ꯅꯣꯏꯅꯤ ꯆꯪꯉꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕ? ꯐꯩ ꯐꯩ, ꯑꯩꯅ ꯅꯩꯔꯛꯄꯗꯨ ꯌꯦꯡꯉꯨ. ꯌꯦꯡꯅꯤꯡꯗꯦꯅꯦ ꯁꯛꯇꯥ ꯑꯗꯨꯒ. ꯑꯗꯣ ꯄꯥꯎꯆꯧꯗꯣ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅꯣ? ꯅꯦꯛꯁ ꯃꯟꯇ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ. ꯐꯥꯒꯤ ꯅꯠꯇꯦꯀꯣ, ꯑꯩꯗꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯅꯤ. ꯚꯤꯂꯦꯖ ꯁꯥꯏꯠꯇꯩ ꯍꯧꯔꯛꯑꯅꯤ. ꯍꯩ, ꯁ꯭ꯀꯨꯜꯒꯨꯝꯕ ꯕ꯭ꯔꯤꯖꯀꯨꯝꯕꯗꯤ ꯄꯥꯏꯔꯨꯅꯨꯀꯣ. ꯑꯃꯨꯛ ꯀꯤꯟꯊꯔꯒꯅꯦ ꯃꯤ ꯊꯋꯥꯏ ꯌꯥꯝ ꯃꯥꯡꯅꯤ. ꯍꯣꯏꯅꯦ, ꯊꯋꯥꯏ ꯌꯥꯝ ꯃꯥꯡꯈꯤꯕ ꯇꯥꯔꯦ. ꯃꯗꯨꯇꯗꯤ ꯇꯧꯕꯤꯅꯨꯀꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ. ꯑꯣ, ꯐꯖꯅ ꯍꯥꯠꯂꯦꯕ ꯑꯩꯁꯦ. ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯃꯜꯂꯤꯀꯣ ꯅꯣꯏꯕꯥꯅꯤ. ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯗꯦꯅꯦꯜꯕꯨ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯝꯂꯒ ꯆꯪꯈ꯭ꯔꯦ. ꯑꯃꯗꯨꯁꯨ ꯉꯥꯡꯗꯅ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ. ꯂꯦꯝꯕꯤꯒ ꯌꯥꯏꯁꯅꯥꯒꯗꯨ ꯄꯨꯟꯅ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯅꯩ. ꯆꯦ, ꯑꯩꯗ ꯃꯥꯂꯦꯝꯉꯥꯟꯕꯒ ꯄꯥꯎ ꯐꯥꯎꯅꯩꯉꯣ. ꯑꯦ, ꯀꯩꯒꯤ ꯅꯪꯗꯤ? ꯈꯪꯗꯦ, ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯉꯣ. ꯆꯥꯛ ꯆꯥꯔꯁꯨ ꯃꯥ ꯎꯏ, ꯐꯤ ꯁꯨꯔꯁꯨ ꯃꯥ ꯎꯏ. ꯈꯪꯗꯦꯗ, ꯌꯥꯗ꯭ꯔꯦ ꯑꯩꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒ ꯂꯣꯠꯆꯩ. ꯏꯃꯥ ꯏꯕꯦꯝꯃ, ꯑꯉꯥꯡꯁꯦ ꯂꯥꯏꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯝꯃꯦꯗꯅ. ꯑꯩ ꯅꯆꯦ ꯄ꯭ꯔꯤꯌꯥꯗ ꯍꯥꯏꯌꯨꯔꯣ? ꯇꯜꯂꯤꯍꯦ, ꯃꯤ ꯑꯩ ꯁꯨꯝ ꯆꯝꯅ ꯐꯥꯎꯅꯕꯅꯤ. ꯆꯦ ꯄ꯭ꯔꯤꯌꯥꯒꯤ ꯃꯆꯤꯟ ꯈꯨꯀꯟꯗꯨꯒ ꯇꯜꯂꯦ, ꯑꯃꯨꯛ ꯍꯥꯏ ꯂꯩꯔꯝꯅꯤ. ꯍꯥꯏꯔꯨꯅꯨꯀꯣ ꯆꯦ. ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯄ꯭ꯔꯤꯌꯥꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ. ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ. ꯆꯦ ꯄ꯭ꯔꯤꯌꯥ ꯀꯣꯜ ꯇꯧꯔꯛꯏꯁꯦ. ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ. ꯑꯗꯣ ꯍꯥꯏꯔꯨꯅꯨꯀꯣ ꯆꯦ, ꯑꯩ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯒꯦ. ꯐꯣꯟꯗꯨ ꯃꯆꯦꯗ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯍꯜꯂꯣ ꯄ꯭ꯔꯤꯌꯥ, ꯀꯩꯗꯩꯅꯣ ꯅꯪꯕꯣ? ꯁꯨꯝ ꯐꯝꯂꯝꯕꯅꯤ. ꯂꯦꯝꯕꯤꯁꯨ ꯍꯣꯁꯇꯦꯜ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯕꯣ? ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯉꯝꯗ꯭ꯔꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ. ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯒꯦ? ꯑꯩꯅ ꯁꯤꯗ ꯂꯩꯔꯁꯦꯁꯨ ꯁꯤꯗ ꯇꯠꯄꯈꯩ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ. ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯑꯩ ꯑꯣꯏꯅ ꯂꯩꯐꯝ ꯈꯪꯗꯦ. ꯅꯪ ꯀꯩꯝꯇ ꯇꯧꯗꯕꯤꯗ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯩ. ꯂꯦꯝꯕꯤ ꯍꯦꯛ ꯆꯠꯈꯤꯕꯗꯩꯗꯤ ꯏꯃꯥꯇꯣꯟꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯄꯣꯟꯇꯦ. ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯦ. ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ, ꯐꯖꯅ ꯂꯩꯒꯦ. ꯅꯪ ꯃꯨꯟꯅꯗꯤ ꯑꯝꯇ ꯈꯜꯂꯨ. ꯑꯗꯣ ꯐꯔꯦ, ꯗꯥ ꯄꯥꯔꯤꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕꯣ? ꯐꯥꯎꯅꯔꯤ. ꯃꯔꯛ ꯃꯔꯛꯇ ꯎꯅꯕ ꯂꯥꯛꯑꯦ. ꯃꯥꯁꯨ ꯃꯊꯪ ꯊꯥꯗꯒꯤ ꯊꯕꯛꯀꯤ ꯆꯪꯂꯅꯤ ꯍꯥꯏ. ꯊꯕꯛꯀꯤ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯅꯣꯏꯅꯤ ꯆꯦꯟꯈ꯭ꯔꯣ ꯏꯕꯦꯝꯃ. ꯀꯥꯏꯗꯩ ꯋꯥꯅꯣꯗ, ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏ. ꯂꯦꯝꯕꯤ ꯃꯇꯤꯛ ꯆꯥꯕ ꯉꯥꯏꯔꯤꯀꯥꯟꯗ ꯈ꯭ꯋꯥꯡ ꯀꯣꯟꯕꯅ ꯑꯃꯨꯛ ꯍꯥꯟꯈꯤꯅꯤꯀꯣ ꯃꯣ. ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯄꯥꯎꯗꯝꯅꯔꯤ. ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜꯕꯨ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯂꯨꯒꯅꯤ? ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯇꯦꯛ ꯇꯦꯛ ꯆꯠꯄꯒ ꯏꯔꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯏꯟꯅꯈꯤ ꯃꯇꯝ ꯑꯗꯨꯃꯁꯨ. ꯍꯥꯏꯅ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯉꯥꯡꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯠꯄꯗ ꯇꯥꯔꯦ. ꯄꯥꯔꯤꯗꯨ ꯌꯥꯏꯁꯅꯥꯕꯨ ꯎꯅꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ? ꯏꯔꯣꯟꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ. ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯀꯤꯗꯣ ꯑꯗꯨꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕ ꯇꯥꯔꯦ. ꯀꯩꯁꯨꯕꯨꯗꯤ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏꯗ. ꯑꯣ, ꯇꯥꯡ ꯀꯌꯥꯗ ꯆꯪꯗꯣꯏꯅꯣ? ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 16 ꯁ꯭ꯋꯥꯏꯗ ꯆꯪꯂꯅꯤ. ꯅꯪꯒꯤ ꯈꯜꯂꯒ ꯆꯠꯄꯕꯨ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯈꯜꯂꯨꯅꯨꯗ. ꯏꯕꯥꯅꯤꯒꯤ ꯐꯅꯕꯅꯤ ꯗꯗꯥꯅ ꯆꯠꯀꯗꯣꯏꯁꯦ. ꯑꯩ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ. ꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯒꯗꯕꯁꯨ ꯅꯠꯇꯕꯁꯤꯗ. ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ. ꯈꯪꯗ꯭ꯔꯦꯗ, ꯑꯩꯅ ꯆꯠꯇ꯭ꯔꯤꯀꯥꯟꯁꯤꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯊꯣꯛꯑꯒ ꯅꯪꯒ ꯄꯨꯟꯅ ꯆꯪꯈ꯭ꯔꯁꯤꯔꯅ ꯈꯜꯂꯤ. ꯑꯁꯤꯕꯨ ꯋꯥꯅꯤ. ꯍꯣ, ꯍꯜꯂꯛꯄꯗꯣ ꯉꯥꯏꯖꯔꯝꯒꯦ. ꯃꯤꯠ ꯆꯣꯏꯗꯅ ꯍꯟꯕꯤꯔꯛꯑꯣ. ꯑꯇꯣꯞꯄꯒ ꯏꯔꯥꯡ ꯇꯧꯔꯝꯂꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ. ꯇꯧꯔꯣꯏꯗ. ꯃꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯍꯧꯔꯒ ꯀꯃꯥꯏꯅ ꯑꯇꯣꯞꯄꯒ ꯏꯔꯥꯡ ꯇꯧꯗꯣꯏꯅꯣ? ꯃꯤꯠ, ꯊꯃꯣꯏ ꯑꯦꯛꯁꯦꯇ꯭ꯔꯥ ꯂꯣꯏ ꯂꯣꯛ ꯇꯧꯔꯒꯅꯤ ꯆꯠꯇꯣꯏꯁꯦ. ꯌꯥꯝ ꯃꯥꯜꯂꯦ ꯋꯥꯍꯩꯒꯗꯤ. ꯐꯥꯒꯤ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯑꯦꯛꯁꯟ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯌꯦꯡꯋꯥꯏ. ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯌꯥꯏꯁꯅꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯥꯝꯂꯒ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯍꯜꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯦ. ꯎꯗ꯭ꯔꯕꯁꯨ ꯈꯪꯖꯤꯜꯂꯨ ꯑꯩꯒꯤ ꯁꯛꯇꯝꯁꯦ, ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ. ꯅꯨꯄꯤꯗꯨꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯠ ꯑꯗꯨꯅ ꯃꯥꯏꯊꯣꯡꯒꯤ ꯀꯌꯥꯠ ꯄꯨꯝꯕ ꯄꯥꯏꯔꯤ, ꯌꯥꯝ ꯀꯨꯞꯅ, ꯌꯥꯝ ꯃꯨꯟꯅ. ꯃꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨ ꯌꯥꯏꯁꯅꯥꯗ ꯅꯣꯡꯃꯇ ꯍꯥꯏꯔꯝꯗꯦ. ꯍꯥꯏꯔꯨꯔꯒ ꯌꯥꯏꯁꯅꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯕꯗꯣ ꯃꯥ ꯇꯁꯦꯡꯅ ꯄꯥꯝꯗꯦ. ꯃꯥ ꯌꯥꯏꯁꯅꯥꯕꯨꯗꯤ ꯅꯨꯡꯁꯤꯖꯩ. ꯑꯗꯨꯅ ꯋꯥꯗꯨꯅꯇ ꯂꯥꯛꯂꯤꯕꯤ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯃꯈꯜ ꯑꯃꯅ
ꯈꯜꯍꯟꯅꯤꯡꯗꯦ ꯋꯥꯈꯜ ꯑꯃꯠꯇ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝ ꯄꯥꯝꯃꯨꯖꯅ ꯉꯁꯤꯁꯨ ꯂꯩ ꯃꯗꯨ ꯃꯆꯥꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ ꯍꯥꯏ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯁꯤ ꯀꯩ ꯋꯥꯅꯣ ꯃꯤ ꯃꯥꯁꯤ ꯅꯪ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯊꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯁ ꯍꯧꯔꯛꯂꯗꯝꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯒꯤ ꯍꯧꯅꯕꯤꯁꯤ ꯍꯧꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯗꯤꯅꯦ ꯏꯃꯥꯅ ꯏꯈꯨꯠ ꯆꯥꯕꯤ ꯑꯃ ꯊꯤꯗꯧꯔꯤꯕ ꯀꯣꯟꯅ ꯈꯟꯅꯁꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯒꯦ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯁꯦ ꯅꯁꯥ ꯃꯇꯤꯛ ꯆꯥꯗꯕꯁꯨ ꯅꯠꯇꯦ ꯄꯤꯛꯂꯤ ꯏꯃꯥꯁꯤꯁꯤꯗꯤ ꯍꯩ ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯂꯕꯅꯤ ꯆꯍꯤꯗꯣ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤꯅꯦ ꯋꯥꯈꯜꯗꯣ ꯈꯖꯤꯛ ꯈꯟꯕꯗꯤ ꯐꯩ ꯑꯣ ꯉꯥꯡꯍꯧꯔꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅꯣ ꯉꯥꯡꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯆꯠꯈꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯇꯛꯁꯤ ꯁꯣꯜꯍꯧꯔꯤ ꯂꯩ ꯃꯗꯨ ꯃꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣꯕ ꯅꯝꯗꯅ ꯅꯨꯄꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩ ꯅꯨꯄꯤ ꯊꯤꯕꯗꯤ ꯑꯔꯥꯏꯕꯅꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ ꯃꯃꯥ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯃꯣꯏꯒꯤ ꯒꯦꯛꯀꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯆꯠꯊꯣꯛꯑꯗ ꯅꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯒꯦꯅꯕꯨ ꯁꯨꯃꯥꯏꯅ ꯂꯩꯒꯗ꯭ꯔꯣ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯍꯣ ꯑꯩꯁꯨꯅꯦ ꯖꯥꯠ ꯖꯥꯠ ꯈꯟ ꯇꯥꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯊꯧꯗꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨ ꯑꯩꯁꯨ ꯀꯨꯃꯥꯔ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯀꯣꯏ ꯀꯣꯏꯅꯗꯕꯗꯨ ꯑꯣꯏꯔꯦ ꯅꯨꯡꯁꯤ ꯃꯔꯤ ꯃꯆꯥ ꯑꯃꯗꯤ ꯁꯥꯒꯠꯆꯔꯦ ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯅꯗ꯭ꯔꯤ ꯗꯦꯅꯤꯌꯦꯜꯁꯨ ꯃꯄꯥꯒꯤ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕ ꯍꯧꯔꯦ ꯂꯝ ꯂꯝ ꯆꯠꯇꯨꯅ ꯄ꯭ꯔꯣꯖꯦꯛ ꯃꯆꯥ ꯃꯆꯥ ꯌꯦꯡꯁꯤꯟꯕ ꯍꯧꯔꯝꯃꯤ ꯗꯦꯅꯤꯌꯦꯜꯁꯨ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯥꯂꯦꯝꯉꯥꯟꯕ ꯍꯣꯏꯗ ꯂꯥꯛꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯒꯦ ꯃꯤꯁꯤꯕꯨ ꯌꯨꯝ ꯂꯩꯕ꯭ꯔꯣ ꯄ꯭ꯔꯤꯌꯥꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯒ ꯏꯁꯧ ꯇꯧꯔꯛꯏ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥ ꯈꯣꯡꯂꯦꯅ ꯈꯜꯂꯤꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦ ꯍꯥ ꯀꯩ ꯊꯕꯛꯀꯤ ꯏꯕꯦꯝꯃ ꯅꯪꯕꯨꯅꯤ ꯈꯟꯕꯗ ꯌꯥꯝ ꯇꯟꯅ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤ ꯏꯁ ꯅꯪ ꯎꯕꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯔꯨꯒ ꯂꯨꯖꯔꯝꯈꯤꯗꯧ ꯃꯥꯟꯗꯦ ꯈꯔ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯗꯥꯎ ꯌꯥꯔꯣꯏ ꯍꯥꯏꯖꯔꯤꯕ ꯑꯍꯥꯍꯥ ꯌꯥꯝ ꯁꯦꯡꯕꯒ ꯁꯥꯔꯗꯅ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯂꯨꯔꯕꯗꯣ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯂꯨꯖꯕꯤꯔꯕꯣ ꯑꯅꯤꯗꯨꯒꯤ ꯎꯅꯕꯒ ꯆꯤꯈꯥꯏꯅꯕꯗꯣ ꯍꯧꯔꯒ ꯂꯩꯈ꯭ꯔꯦ ꯊꯕꯥꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯃꯨꯡꯗ ꯆꯪꯂꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯁꯤꯗ ꯑꯃꯨꯛ ꯆꯤꯛꯅꯔ ꯂꯩꯔꯝꯂꯤꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯕꯦꯝꯃ ꯌꯥꯔꯦ ꯊꯕꯛꯇꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯄ꯭ꯔꯤꯌꯥꯗꯣ ꯃꯆꯤꯟꯗ ꯄꯦꯗ꯭ꯔꯣꯡ ꯄꯦꯗ꯭ꯔꯣꯡ ꯉꯥꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯏꯃꯥ ꯑꯁꯤ ꯅꯨꯄꯤꯁꯦ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯣꯅꯨ ꯆꯨꯕ ꯏꯁꯧ ꯂꯥꯡꯕ ꯍꯦꯜꯂꯛꯑꯅꯤꯕ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯕꯨ ꯆꯥꯒ ꯊꯛꯂꯛꯑꯕ꯭ꯔꯣ ꯀꯥꯏꯗꯣꯏꯅꯣꯗ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯤ ꯌꯥꯝꯕꯨꯡꯅ ꯐꯥꯜꯗꯣ ꯑꯝꯇ ꯊꯨꯅ ꯂꯧ ꯆꯣꯅ ꯂꯥꯛꯏꯅꯤ ꯑꯃ ꯅꯥꯕ ꯐꯒꯤꯗ ꯉꯥꯏꯔꯤ ꯑꯃꯃꯨꯛ ꯅꯥꯔꯦ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯤ ꯃꯔꯤꯅꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯉꯔꯥꯡ ꯑꯍꯤꯡꯗꯤꯅꯦ ꯑꯔꯨꯝ ꯍꯧꯗꯅ ꯇꯧꯔꯛꯂꯤꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯦꯝꯊꯔꯒ ꯄꯣꯊꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯅꯤ ꯃꯥ ꯁꯦꯟꯅꯕꯗ ꯏꯃꯥ ꯆꯥ ꯂꯧꯕꯤꯔꯨꯒꯦ ꯐꯝꯂꯝꯃꯨꯀꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯗꯦꯅꯤꯌꯦꯜꯗꯣ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯔꯤ ꯅꯥꯒꯟꯈ꯭ꯔꯦ ꯏꯕꯥꯏꯅꯤ ꯀꯥꯏꯅ ꯃꯆꯟꯅꯨꯄꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯩ ꯃꯀꯣꯛ ꯆꯥꯛꯄ ꯍꯦꯜꯂꯤ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯒ꯭ꯌꯥꯟꯒ ꯃꯥꯡꯉꯤꯗ ꯀꯔꯤꯅꯣ ꯃꯥꯡꯂꯤꯕꯣ ꯊꯕꯥꯗꯣ ꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯍꯨꯏꯅꯥꯎ ꯑꯃ ꯍꯟꯗꯛ ꯃꯥꯡꯈꯤꯕ ꯑꯗꯨꯏ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯁꯣꯜꯂꯝꯃꯤꯅꯤ ꯑꯁꯤꯒꯤ ꯍꯨꯏ ꯐꯣꯇꯣꯁꯤ ꯎꯕꯗ ꯅꯤꯡꯁꯤꯡꯉꯛꯄ ꯑꯦ ꯀꯃꯥꯏ ꯃꯥꯡꯂꯤꯅꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯝꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯑꯃꯗꯨꯒꯤ ꯃꯅꯥꯛ ꯑꯝꯇ ꯆꯪꯉꯨꯒꯦ ꯍꯣꯏ ꯆꯪꯂꯨꯔꯣ ꯗꯦꯅꯤꯌꯦꯜ ꯏꯁꯩ ꯉꯪꯂꯒ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯅꯥꯛ ꯆꯪꯂꯛꯏ ꯃꯥꯂꯦꯝꯁꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯂꯦ ꯀꯩꯅꯣ ꯊꯣꯏꯕꯤ ꯂꯩꯅꯥ ꯅꯥꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯍꯧꯔꯛꯑꯕ ꯂꯥꯛꯄꯒ ꯅꯠꯇꯦ ꯅꯍꯥꯟꯗ ꯉꯥꯏꯔꯤ ꯑꯃꯗꯨꯅ ꯅꯥꯕ ꯐꯈꯤꯕꯗꯣ ꯑꯗꯨꯒ ꯉꯁꯤꯅ ꯅꯪ ꯑꯃꯨꯛ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯗ ꯅꯕꯥꯅꯤꯁꯦ ꯌꯥꯔꯦ ꯋꯥꯊꯤ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯅꯥꯕ ꯐꯍꯟꯒꯦꯅ ꯂꯥꯏꯋꯥ ꯑꯃ ꯇꯥꯛꯄꯤꯒꯦ ꯇꯧꯕꯅꯤ ꯀꯩ ꯂꯩꯔꯒꯦ ꯉꯟꯇꯥꯅ ꯂꯥꯛꯏꯁꯦ ꯌꯥꯝꯕꯨꯡꯅ ꯐꯥꯜꯗꯣ ꯂꯧꯔꯨ ꯆꯣꯅ ꯂꯥꯛꯏꯅꯦ ꯅꯪ ꯁꯥꯊꯤꯅ ꯅꯥꯔꯦꯅ ꯍꯥꯏꯔꯛꯑꯦ
ꯐꯥꯏꯜꯗꯨꯕꯨꯗꯤ ꯁꯤ ꯇꯦꯕꯜꯁꯤꯗ ꯂꯣꯏ ꯂꯩꯔꯝꯅꯤ ꯉꯔꯥꯡ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ ꯂꯣꯏꯁꯤꯟ ꯉꯝꯗ꯭ꯔꯦ ꯍꯣꯏꯗ ꯊꯣꯏꯕꯤ ꯂꯩꯅꯥꯅꯤꯅ ꯈꯝꯕꯝ ꯊꯨꯅ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯗꯤ ꯐꯕ ꯉꯝꯃꯔꯣꯏ ꯌꯥꯔꯦ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ ꯊꯕꯛ ꯌꯥꯝꯕꯅꯤ ꯐꯥꯏꯜꯗꯣ ꯑꯝꯇ ꯊꯨꯅ ꯄꯤꯔꯨꯆꯣ ꯆꯠꯂꯣ ꯍꯣꯏ ꯇꯥꯜꯂꯕꯅꯤꯅ ꯑꯃꯨꯛ ꯂꯦꯡꯊꯣꯛꯈ꯭ꯔꯒꯦ ꯐꯅꯤ ꯂꯦꯡꯕꯤꯔꯣ ꯆꯠꯈꯤꯕ ꯗꯦꯅꯦꯜꯗꯨ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯆꯦ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯒ ꯀꯞꯀꯗ꯭ꯔꯥ ꯀꯞꯄꯣꯏꯗ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ ꯑꯩ ꯆꯤꯆꯦ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯁꯦ ꯌꯥꯝ ꯇꯜꯂꯤꯕꯨ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯁꯥꯒꯤ ꯏꯍꯩ ꯇꯝꯕ ꯆꯠꯄꯕꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯊꯤꯅ ꯍꯦꯟꯅ ꯇꯧꯕꯤꯔꯅꯤ ꯍꯦꯟꯅ ꯋꯥꯍꯧꯔꯅꯤ ꯅꯪꯗꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯁꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯔꯒ ꯂꯥꯛꯄꯗꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ ꯆꯦ ꯅꯪ ꯆꯦ ꯄ꯭ꯔꯤꯌꯥ ꯍꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯒꯦꯔꯥ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯒꯤꯗꯃꯛ ꯋꯥꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯏꯆꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯁꯦ ꯑꯩ ꯐꯖꯅ ꯂꯩꯔꯝꯗꯣꯏꯅꯤ ꯌꯥꯏꯁꯅꯥꯅ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯎꯕ ꯉꯝꯗ꯭ꯔꯕꯤ ꯃꯆꯦꯅ ꯃꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯌꯥꯝꯗꯣ ꯒꯤꯗꯜꯕꯨ ꯇꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕ ꯃꯗꯨ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗ ꯂꯦꯝꯕꯤꯅ ꯃꯆꯦꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯕꯅꯤ ꯉꯁꯤꯁꯨ ꯄ꯭ꯔꯇꯤꯃꯥꯗꯣ ꯃꯆꯥꯕꯨ ꯈꯥꯝꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯀꯥꯏꯗꯅꯣ ꯏꯃꯥꯟꯅꯕ ꯑꯝꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯍꯟꯖꯟ ꯆꯣꯡꯁꯤꯜꯂꯒ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯑꯩꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯕꯤ ꯇꯥꯍꯟꯒꯅꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯊꯕꯛ ꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯁꯦꯟꯅꯗ꯭ꯔꯗꯤ ꯉꯥꯡꯅꯕ ꯃꯇꯝꯒ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯏꯃꯥꯅ ꯄꯥꯔꯤꯗꯣ ꯉꯥꯡꯗꯅ ꯊꯣꯛꯂꯛꯂꯦ ꯆꯠꯅ ꯀꯅꯥꯗꯅꯣꯁꯨ ꯀꯣꯜ ꯇꯧꯔꯦ ꯍꯜꯂꯣ ꯑꯩ ꯂꯥꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯝꯃꯨ ꯁꯣꯝꯗ ꯂꯦꯝꯕꯤꯅ ꯌꯥꯏꯁꯅꯥꯗꯣ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯤ ꯆꯦ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯉꯣ ꯍꯣꯔꯦꯟꯗ ꯄꯥꯔꯤꯅ ꯃꯌꯨꯝꯗ ꯄꯨꯈꯤꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯏꯃꯥꯗꯣ ꯅꯣꯏ ꯍꯜꯂꯛꯇ꯭ꯔꯤꯀꯥꯟꯁꯤꯗ ꯐꯠ ꯎꯅ ꯊꯣꯛꯂꯨꯔꯁꯤ ꯌꯥꯏꯁꯅꯥꯅ ꯃꯆꯦꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯥꯔꯤꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨ ꯇꯝꯅ ꯂꯥꯛꯏ ꯗꯥ ꯄꯥꯔꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯏ ꯅꯆꯦꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯀꯣꯏꯕ ꯄꯨꯕꯤꯔꯨꯒꯦꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯔꯣꯏꯌꯦ ꯁꯤꯗ ꯁꯨꯝ ꯎꯅꯁꯤ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ ꯆꯦ ꯀꯣꯛ ꯆꯠꯂꯨꯔꯣ ꯃꯤ ꯗꯥ ꯄꯥꯔꯤꯅ ꯄꯨꯅꯤꯡꯗꯅ ꯇꯧꯏꯅꯤ ꯗꯥ ꯄꯥꯔꯤ ꯉꯟꯅ ꯊꯤꯜꯂꯛꯑꯣ ꯌꯨꯝꯗꯒ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯆꯠꯂꯣꯏꯗ ꯄꯥꯔꯤꯅ ꯌꯥꯏꯁꯅꯥꯕꯨ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯀꯣꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯀꯥꯏꯗꯅꯣ ꯗꯗꯥ ꯂꯩꯀꯣꯜꯗꯅꯤ ꯄꯥꯝꯗ꯭ꯔꯕꯣ ꯄꯥꯝꯕ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯐꯖꯕ ꯊꯤꯕ ꯐꯝꯗꯗꯤ ꯑꯃꯠꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯤꯠ ꯇꯥꯡꯉꯕꯤ ꯑꯩꯅ ꯑꯄꯥꯝꯕ ꯊꯤꯔꯨꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯄꯥꯔꯤꯅ ꯌꯥꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯕꯤꯔꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ ꯂꯦꯞꯈꯤꯅꯤ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯄꯦꯟꯕ ꯋꯥꯍꯩ ꯑꯣꯏꯕꯅꯔ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯤꯕꯗꯤ ꯂꯦꯝꯕꯤ ꯍꯣꯁꯇꯦꯜ ꯆꯪꯈ꯭ꯔꯗꯤ ꯅꯪ ꯅꯇꯣꯝꯗ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪꯅꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕ ꯅꯣꯏ ꯃꯥꯇꯣꯟꯒꯤ ꯃꯑꯣꯡꯗꯨꯗ ꯅꯇꯣꯝ ꯂꯩꯗꯣꯏꯁꯦ ꯑꯩꯅ ꯍꯦꯟꯅ ꯂꯩꯐꯝ ꯈꯪꯗꯧ ꯃꯥꯟꯗꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯩ ꯉꯝꯅꯕ ꯂꯩꯒꯦ ꯄ꯭ꯔꯤꯌꯥꯅꯕꯨꯗꯤ ꯃꯣꯏꯗ ꯂꯩꯌꯣꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯃꯣꯏꯗ ꯂꯩꯒꯦꯒ ꯂꯩꯔꯨꯗꯅ ꯃꯇꯝ ꯈꯔꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯏꯁ ꯑꯩꯕꯨ ꯌꯨꯝ ꯂꯩꯇꯕꯗꯧꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯅꯣꯏꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯤ ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯃꯣꯏꯗ ꯂꯩꯕ ꯇꯜꯂꯒꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤꯔꯣ ꯑꯗꯨꯅꯗꯤ ꯕꯦꯁꯅꯤ ꯊꯣꯛ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯗꯗꯥ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯁꯨ ꯐꯌꯥꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯊꯦꯡꯗ꯭ꯔꯤꯕꯣ ꯗꯗꯥ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯆꯠꯂꯁꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗꯨ ꯐꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯂꯦꯝꯕꯤꯗꯣ ꯄꯥꯈꯠꯄ ꯍꯧꯔꯛꯂꯦ ꯀꯣꯜꯁꯨ ꯍꯟꯖꯤꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯄ ꯀꯧꯕꯗꯤ ꯂꯩꯇꯦ ꯃꯨꯈꯤꯅ ꯏꯁꯧ ꯂꯥꯡꯉꯤ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯔꯝꯃꯅꯤ ꯌꯥꯝ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕꯅꯤ ꯃꯃꯤꯠꯁꯦ ꯇꯥꯡꯂꯁꯨꯅꯦ ꯏꯔꯥꯡ ꯌꯥꯝ ꯀꯟꯕꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯈ꯭ꯔꯦꯅꯦ ꯅꯆꯦꯅ ꯈꯪꯅꯔꯤꯕꯗꯨꯅ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ
ꯂꯦꯝꯕꯤꯅ ꯀꯤꯅ ꯂꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯈꯔꯗꯤ ꯍꯥꯏꯈ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯂꯧꯅꯕ ꯇꯧ, ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯋꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯃꯨꯈꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯀꯥꯏꯍꯟꯕꯒꯤ ꯃꯥ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯊꯨꯒꯥꯏꯒꯦ ꯈꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯗꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯁꯣꯝꯗ ꯄ꯭ꯔꯤꯌꯥꯗꯨ ꯄꯥꯈꯠꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯌꯥꯏꯁꯅꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯍꯥꯏꯌꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯥꯏꯐꯦꯠ ꯍꯥꯏꯕ ꯆꯠꯂꯨꯁꯤꯔꯣ? ꯍꯥ, ꯏꯆꯥ ꯌꯥꯏꯁꯅꯥꯕꯨ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯅꯣ?